Manipur gi recognized TOURABA tribe KHUDINGMAK stall YAOBA Unity Mall Kouba Keithel ama Imphal East District ki Manung Changna Leiba Keikol Da Sharagani HAINA Chief Minister NONGTHOMBAM Biren PHONGDOKHRE Senapati District ki Manung Changna Punanamai Village da Leiba Asufu Rovena Ground da Pangthokpa Rovena ni 2024 Hodopagi Thorum da Wafum Asik Phongdokleduna Chief Minister NONGTHOMBAM Biren Hai Unity Mall asi Lupa Crore MANIPUR Rom Changna Sagadamani Keithel asi Sanaba Senfom asi sanction tore Unity Mall asina lamdam asigi yellow furup sing amatto oina punsin nabadanatana Manipur gi fazakraba apunbagi saktam adu utpa ngamlagani lamdam asida khundaminari ba furup khudingmak nungsi channa hingminnanaba lengakna akanba mongda hotnabane Adumoinamal wakal tanadabadagi lamdam asida pamdaba thodok kaya thokliba asi laibak thibane lengak asina chathariba war on drugs campaign asi kanagumba furup amatagi mayokta nate Khongthang asidi hogulakliba lamdam asigi nahasing mayai kaba chinjaki ipaktagi kalhaunaba paikhatpa khongthang ne Adumoinamak lengaki khongthang asibu kanagumba kharana lan uhanna hotnare nakalamaromda masing yamjadaba lamdam asigi yellow furup sing kannaba illegal immigrants sing Khandok lubagi damak lamdam asida tangdu leitadaba fibam ama hektamak lakhalakpa ase laibak thibane irang asigi warushin ama purakpa haibase lenga khaktana ngamgadaba nate maramaduna Rovena ni 2024 gi khudong chaba lawraga miyamgi mateng ningba lakpani Irang asigi warushin purakpa amade lamdam asigi yelho purup sing tangdu leita na amade nuksi chanana amato oina hingminana ba hotnabada Senapati District ki miyam amade CSO singi achouba thodang lei maramaduna irang asigi warushin ama purakna ba hotnabada miyam nasu lofom thokpa thodang lominase haiki Chief Minister NONGTHOMBAM Birena Makhatana Hai Ching amasung tampakta manaba meeting yengdana manaba thongda chaukhatana amade amana amada respect pinadana chaukhatpa Manipur ama kidongnungda oibi yaroi wakhalona sina mangda thamlaga mahakna Chief Minister hek oirakpaga Go to Hills campaign hodokibane khongthang asigi makhada mamang thakta ching amasung tampaki marakta leiramba khenabasing adu kokhanba ngamle Senapati District ki oina yengbadasu ngasidi ahongba kaya uba fangle district asida lambi thong infrastructure analaying amade ate hiram kaya da chauna ahongba kaya purakre Lupa Crore taramari changna Senapati da sariba international standard ke indigenous games ke stadium Lupa Crore manga changna sariba youth skill development center astroturf ani IITS na chingba singasi miyamna khangnaraba ngaktane Masigi mathakta Maram College da mateng kaya pangkhre ima Keithel saba loikhre analayingi lamdasu matamga chunaraba khutsu khulai kaya gi facility yawba hospital leire masina Senapati gi miyamna Imphal natraga Guwahati da chatuna laying lambagi khudong chadaba sing adu kokhan bangamle manaba facility sing Chandel Tamenglong Ukhrul amadi Kangpokpi district asu fanghankre Churachandpur district ki oinadi medical college leikre asumna lenga asina lamdam asigi furup khudingmak manaba meeting na yengbaga loinana punna nuksi chanana leiminana ba hotnariba asida miyamna mateng pangbiu hainasu Chief Minister NONGTHOMBAM Birena makhatana phongdokhi Adusu yam prime lane ne adai Imphal manungda join apunba market ama tribe khudingmak ki accommodate tobu aba market ama Sananaba I can honori almost sanction lae Unity Mall haidana 140 crore muki Masidai da koi tribe kunsa recognized or tribe kunsa humdoi mari ki loina store laigani aduga mama gi tawba ba masi kaino da sagani koi gi Imphal East ki hana 4 IRB leiramba Keikol gi da sagani anda sumaina Norma, I loina sigado bangakane. But what we need love and respect between each other.